Yumdagi themduna puthokkiba kudus puthoktrabadi March 16 dagi khongjang changsilagani imung manung ngasi March ki tang marida Manipur Top Channel dagi tha asigi saiset ani numaijing numit ki ayukta mayang Imphal Beres ki oinam sawung bumda leiba Muhammad Kudusai kunganithoi apokpa laikhidraba Muhammad Ebo Sabu mayang Imphal Yangbi dagi haujingna oinam sawung bumda leiramba Muhammad Ibrahim Sorosna themduna Yumdagi puthokraga mari makong amatta khangandana thamliba asi tha asigi taranithoi phawgi manungda puthoktuna imung manungda sinau natrabadi tha asigi 16 digi akan makhongjang changsilagani haina kudus mangkibagi matangda semkiba JAC na pawmisingda phungdokre Manipur gi press cup ta pangtokpa pawgi mifam amada JAC gi convener Sher Khana pawmisingda haiki kudus kadaida puraga karama mongda thamlibano haibasi ngasi phawba langlangjin amata phangba leitri Muhammad Kudus Sikrabra natraga hinglibra haibgi pokhum amata police ki maikeri khangalakpa leitri magna makhata na haiki West Bengal da Kudus amasum Ibrahim chatmina khibane Ibrahim di sahi asigi February gi sacha tara marida Imphal yorokle adubu mana yawraba matamda Kudus ki imung manungda Kudus manghaore haina pawdom khiba leite Ibrahim na mayang Imphal basal nupi gi luhongbagi nini humni leiruraga oinam sawung bomda February ki 13 halaklaba matamda Kudus ti yawbu ude haina hangnarakpada Kudus ti West Bengal da manghaure hairakkhibane Kudus ki imung manungna singnaduna Wangoi PS da report ama lankhat pasat ubada Wangoi PS na lahaude haidi